Ngasi bihar da Agnipath scheme gi mayokta hingsha yaoba khongjang mafam kayada chathakhrey khoishaonaraba khongjangloishingna bihar gi deputy chief minister renu devi amasung bihar BJP gi president su oiriba west champaran gi MP sanjay jaiswal anigi yumshingda attack toukhrey bihar uttar pradesh haryana amasung telangana da khongjangloishingna track thingjinduna train gi coach kaya mai thakhrey haryana government na state adugi faridabad district ki balabghar da internet services suspend toukhrey loinana gorgang da section 144 ki makhada athing basing thamjinduna miyoi mari dagi hena punba yahan khidre hairi Agnipath scheme na service da chahi mari ka contract viba maramna Indian Army da changba pamba Meeyamna Narendra Modi government gi anova scheme asigi mayokta yaningdabagi irang sagalapani hairi makhoi gi tungi service da Agnipath scheme na chaung akaiba thokphangani haibagi akiba pokli hairi irang horiba miyoi sing asina retirement benefits amasung pension fangba pamli armed forces ta nauna changlakpa miyoi sing asi hojikti Agnipath scheme gi makhada chahi mari leiraga thabaktagi pothagadawri masina tungi asa kairagani haina makhoina nipaiba pokli hairi